Hairang Lairang Channel na mayamgidamakta pujarakliba phungawari Chakraben Ningthau Laibak amada Chakraben kauba ningthau ama sahi lising aniromgi mamangda palami hairiba ningthau asi maming yamna chatlami matik mangan yamna laibata natana dharma yamna laiba ningthau amasu oirami atai ningthaugum harau kumai ake amau jagoi isai tawduna matam lenba adu Chakraben ningthaudi tawramde nongmada magi ningthau ama oina laibak ngakpagi pungja kharadamak mathau tawruraga atai matam ayamba micham amagum lau ingkhol suba maranai talaga chaba miyoi amaga chap manana ningthau maharani animak achamba punsi marel amada lelami Chakraben ningthau laibak prajagi maral mathum ningthaugi manai masal pumnamak yamna chamna masa masana sujanomjaduna samna lenjaba pamba miyoi ngaktani leitengi potlam ake amau arang arak pumnamak thadokduna maranai sujanomjaraga laibak prajagi damakta khanba ningthauni achumba pamba miyamna yaba matik mangal naiba Chakraben ningthau Prithribi phawna maming chatli Chakraben ningthau mana laibak ngakpada praja lising kayagi achumbagi masak oina achumba asengba wayel chairak ningthina sasan tawbaduna magi praja singna mahakpu asuki matik luna chana tawrami laibak aduda huran chenthi lut pat tawba misak amatasu leiramde ningthau masamak masagi hingnanabagi thabak kanna su nomduna hingliba ningthauni masagini haiba maral mathum amatasu khaktana praja singini hairabadi araiba makhai kathoi praja singnasu masa masagi hingnanabagi damakta thabak kanna su nomba haibasi yamna maru oi haiduna khanarami maram asidagi Chakraben ningthaubu achumbagi masakni haina launarae Chakraben ningthaugi mafamda achumba wayen warep amatang hangatlubada madukhak phangdana tokte nongmadi laibak adugi lalot itik tawba karbar wala kharagi loinabi nupi sing aduna makhoigi leijaba sana lupa phijet leiteng taru tanana set charduna Chakraben ningthaugi maharani unaba laklami lakliba lalol itik tawbagi loinabi sing aduna maharani adubu noknabagum tawraduna wa khara hairei aikhoi laibak asigi mabe mana ake amau amatta yaudana samna lenba asi aikhoi yamna penjade laibak asigi maharani amani pharabasu phatrabasu phijet leiteng sana lupa kharadang sana konungi langai asidagi kaithokpiduna maharani gi damakta thaurangja haningi haina mayam aduna noknabagum karigum tawrami maharani na afaba wafamni haina khalladuna mahaki damak Chakraben ningthauda phijet leiteng sana lupa likol kharadang masagi leiteng na chingba pibinaba nijarami ningthauda masagi phangpham thokpa hak adu nijarami Chakraben ningthau wafam aduda munna taraba matungda chummi haina mabukningda khalami laibak amagi maharani amana oifam thoklaba sana lupagi lik kol phijet leiteng magisu phangpham thoi asengba achumba wafamni adubu ningthau ama oina tonganba lanthum aigidi leijade karam tawgani asumna khanba makhai khallaba matungda Chakraben ningthauna mamai thangda wakhallama lakle adumak thabak oina pangthoklage haina lepli Prithribi asida kana kanana maral mathum yamna henna thamjillibage haina wakhal tawrakle matam adugi desh khudingmaktagi Maharaj Ravanna loipot oina sana lupa yamna khomgalai Maharaj Ravangi langai sana lupa likkon khujing matik chana paisilami masigi wari asi Chakraben ningthauna khanglami maram aduna ningthau Chakrabenna magi manai masan thaduna Maharaj Ravangi mafamda sana lupa likkon khujing kharadang pibiraknaba
ꯍꯥꯏꯅꯔꯨꯅꯕ ꯃꯅꯥꯏ ꯊꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯥꯕꯟ ꯅꯤꯡꯊꯧꯗꯤ ꯃꯥꯕꯨ ꯄꯥꯕꯤꯅꯕ ꯃꯄꯥꯡꯒꯜ ꯂꯧꯁꯤꯡ ꯂꯩꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯤꯡꯊꯧ ꯄꯨꯝꯕꯅ ꯃꯀꯣꯛ ꯂꯣꯟꯅ ꯂꯣꯏꯄꯣꯠ ꯀꯥꯔꯤꯕꯅꯤ꯫ ꯆꯀ꯭ꯔꯕꯦꯟꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡ ꯂꯥꯛꯇꯨꯅ ꯃꯍꯥꯔꯥꯖ ꯔꯥꯕꯟꯗ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯃꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯅꯤꯡꯊꯧ ꯆꯀ꯭ꯔꯕꯦꯟꯅ ꯁꯅꯥ ꯂꯨꯄꯥ ꯈꯔꯗꯪ ꯄꯤꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯛꯏ ꯍꯥꯏꯅ ꯇꯝꯂꯨꯕꯗ ꯃꯍꯥꯔꯥꯖ ꯔꯥꯕꯟꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯊꯧꯑꯣꯏꯗꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯗꯨꯅ ꯑꯀꯟꯕ ꯋꯥꯍꯩ ꯐꯥꯎꯕ ꯍꯥꯏꯗꯅ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯖ ꯔꯥꯕꯟꯅ ꯅꯣꯛꯅꯤꯡꯂꯗꯨꯅ ꯁꯚꯥ ꯐꯝꯕ ꯂꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯃꯟꯗꯣꯗꯣꯔꯤꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯕ ꯊꯧꯗꯧ ꯑꯃ ꯁꯚꯥꯗ ꯊꯣꯛꯂꯔꯤ꯫ ꯔꯥꯕꯟ ꯃꯍꯥꯔꯥꯖ ꯑꯩꯒꯤ ꯏꯐꯝꯗ ꯆꯀ꯭ꯔꯕꯦꯟ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯅ ꯁꯅꯥ ꯂꯨꯄꯥ ꯂꯤꯛꯀꯣꯟ ꯈꯨꯖꯤꯡ ꯈꯔꯗꯪ ꯄꯤꯔꯛꯅꯕ ꯃꯅꯥꯏꯁꯤꯡ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯗꯨꯅ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯔꯥꯕꯟꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯟꯗꯣꯗꯣꯔꯤꯅ ꯔꯥꯕꯟ ꯃꯍꯥꯔꯥꯖꯀꯤ ꯃꯆꯤꯜ ꯃꯦꯜꯂꯝꯃꯤ꯫ ꯔꯥꯕꯟꯅ ꯀꯔꯤ ꯃꯇꯧꯅꯣ ꯃꯍꯥꯔꯥꯅꯤ? ꯀꯔꯤꯒꯤ ꯑꯩꯒꯤ ꯆꯤꯟ ꯃꯦꯜꯂꯤꯕꯅꯣ ꯍꯥꯏꯔꯛꯏ꯫ ꯇꯥꯕꯤꯌꯨ ꯃꯍꯥꯔꯥꯖ, ꯆꯀ꯭ꯔꯕꯦꯟ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯥꯕꯨ ꯅꯣꯛꯅꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯕꯟ ꯃꯍꯥꯔꯥꯖꯅ ꯀꯔꯤ ꯃꯒꯨꯟ ꯂꯩꯗꯨꯅ ꯃꯟꯗꯣꯗꯣꯔꯤ ꯅꯪꯅ ꯃꯥꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯃꯍꯥꯔꯥꯖ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ, ꯍꯌꯦꯡ ꯑꯌꯨꯛ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯃꯍꯥꯔꯥꯖꯀꯤ ꯃꯐꯝꯗ ꯎꯠꯆꯒꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯃꯍꯥꯔꯥꯖ ꯔꯥꯕꯟ ꯉꯥꯏꯉꯝꯗꯦ꯫ ꯉꯔꯥꯡꯒꯤ ꯆꯀ꯭ꯔꯕꯦꯟꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯃꯟꯗꯣꯗꯣꯔꯤꯅ ꯎꯠꯀꯅꯤ ꯍꯥꯏꯈꯤꯕꯗꯨ ꯎꯅꯤꯡ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯔꯥꯕꯟ ꯃꯍꯥꯔꯥꯖꯅ ꯃꯟꯗꯣꯗꯣꯔꯤ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯔꯥꯅꯤ, ꯅꯍꯥꯛꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯆꯀ꯭ꯔꯕꯦꯟꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕꯗꯨ ꯎꯠꯍꯜꯂꯨ꯫ ꯔꯥꯅꯤ ꯃꯟꯗꯣꯗꯣꯔꯤꯅ ꯃꯍꯥꯔꯥꯖ ꯔꯥꯕꯟꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡ ꯊꯪꯕ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯆꯦꯡ ꯈꯔ ꯄꯥꯏꯔꯛꯏ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯌꯥꯝꯂꯕ ꯈꯨꯟꯅꯨꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯔꯥꯅꯤꯅ ꯃꯈꯨꯠꯇꯒꯤ ꯆꯦꯡ ꯈꯨꯕꯥꯝ ꯑꯃ ꯄꯥꯏꯔꯒ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯅꯨꯁꯤꯡ ꯃꯨꯟꯅ ꯇꯥꯎ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦꯡꯁꯤꯡ ꯑꯁꯤ ꯃꯍꯥꯔꯥꯖ ꯔꯥꯕꯟꯒꯤ ꯌꯥꯊꯪꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯆꯦꯡ ꯑꯁꯤ ꯈꯨꯟꯕ ꯌꯥꯗꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯈꯣꯏꯅ ꯏꯟꯗ꯭ꯔꯕꯗꯤ ꯆꯦꯡ ꯈꯨꯜꯂꯨꯕ ꯈꯨꯟꯅꯨ ꯑꯗꯨ ꯈꯨꯗꯛꯇ ꯅꯀꯣꯛ ꯃꯁꯨꯡ ꯇꯥꯅ ꯀꯥꯏꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯅꯤꯅ ꯃꯈꯨꯠꯇꯒꯤ ꯆꯦꯡ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯊꯣꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯈꯨꯟꯅꯨꯁꯤꯡ ꯑꯗꯨꯅ ꯆꯦꯡ ꯑꯗꯨ ꯄꯥꯛ ꯄꯥꯛ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯨꯟꯅꯨ ꯑꯃꯠꯇꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯨꯟꯅꯨ ꯑꯃꯈꯛꯇꯪꯗꯤ ꯃꯅꯥ ꯄꯪꯂꯝꯃꯤ꯫ ꯃꯅꯥ ꯄꯪꯕ ꯈꯨꯟꯅꯨ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯥꯗꯤ ꯃꯆꯤꯟꯖꯥꯛ ꯈꯨꯜꯂꯝꯗꯦ꯫ ꯃꯊꯪ ꯑꯃꯨꯛ ꯃꯍꯥꯔꯥꯅꯤ ꯃꯟꯗꯣꯗꯣꯔꯤꯅ ꯆꯦꯡ ꯈꯨꯕꯥꯝ ꯑꯃ ꯄꯥꯏꯔꯒ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯅꯨꯁꯤꯡ ꯃꯨꯟꯅ ꯇꯥꯎ꯫ ꯍꯧꯖꯤꯛ ꯃꯍꯥꯔꯥꯖ ꯆꯀ꯭ꯔꯕꯦꯟ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯩꯅ ꯆꯥꯏꯊꯣꯛꯂꯤꯕ ꯆꯦꯡꯁꯤꯡ ꯑꯁꯤ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯆꯥꯕ ꯈꯨꯟꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯟꯕ ꯇꯥꯔꯕꯗꯤ ꯈꯨꯗꯛꯇ ꯅꯀꯣꯛ ꯑꯗꯨ ꯃꯁꯨꯡ ꯇꯥꯅ ꯀꯥꯏꯒꯅꯤ, ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ꯫ ꯑꯉꯛꯄꯅꯤ ꯆꯀ꯭ꯔꯕꯦꯟ ꯅꯤꯡꯊꯧꯒꯤ ꯁꯛꯇꯤ! ꯑꯗꯨꯛ ꯌꯥꯝꯕ ꯈꯨꯟꯅꯨ ꯑꯗꯨ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯈꯨꯜꯂꯝꯗꯦ꯫ ꯃꯅꯥ ꯄꯪꯕ ꯈꯨꯟꯅꯨ ꯑꯃꯈꯛꯇꯪ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯍꯧꯗꯗꯨꯅ ꯆꯦꯡ ꯈꯔ ꯄꯥꯛ ꯄꯥꯛ ꯈꯨꯟꯗꯨꯅ ꯍꯦꯛ ꯆꯥꯔꯨꯔꯦ꯫ ꯈꯨꯗꯛꯇ ꯈꯨꯟꯅꯨ ꯑꯗꯨ ꯃꯀꯣꯛ ꯃꯁꯨꯡ ꯇꯥꯅ ꯀꯥꯏꯗꯨꯅ ꯁꯤꯔꯦ꯫ ꯔꯥꯕꯟ, ꯉꯛꯅ ꯀꯔꯤ ꯃꯇꯧꯅꯣ ꯃꯟꯗꯣꯗꯣꯔꯤ? ꯃꯍꯥꯔꯥꯖ ꯆꯀ꯭ꯔꯕꯦꯟ ꯅꯤꯡꯊꯧꯒꯤ ꯁꯛꯇꯤꯅꯅꯤ꯫ ꯌꯥꯔꯕꯗꯤ ꯆꯀ꯭ꯔꯕꯦꯟ ꯅꯤꯡꯊꯧꯒ ꯁꯤꯡꯅꯕꯤꯒꯅꯨ, ꯃꯥꯒꯤ ꯃꯐꯝꯗ ꯁꯅꯥ ꯂꯨꯄꯥ ꯂꯤꯛꯀꯣꯟ ꯈꯨꯖꯤꯡ ꯈꯔꯗꯪ ꯄꯤꯕꯤꯈꯣ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯉꯔꯥꯡ ꯔꯥꯕꯟ ꯃꯍꯥꯔꯥꯖꯅ ꯊꯦꯝꯗꯨꯅ ꯆꯠꯍꯟꯈꯤꯕ ꯆꯀ꯭ꯔꯕꯦꯟ ꯃꯍꯥꯔꯥꯖꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯈꯣꯡꯕꯥꯟꯗ ꯆꯀ꯭ꯔꯕꯦꯟ ꯃꯍꯥꯔꯥꯖꯀꯤ ꯁꯛꯇꯤ ꯈꯔꯗꯪ ꯎꯠꯆꯔꯝꯒꯦ, ꯔꯥꯕꯟ ꯃꯍꯥꯔꯥꯖꯄꯨ ꯁꯅꯥ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯅꯕ ꯍꯪꯒꯠꯆꯔꯛꯏ ꯍꯥꯏꯅ ꯃꯅꯥꯏ ꯈꯔꯅ ꯔꯥꯕꯟꯗ ꯍꯪꯒꯠꯆꯔꯛꯏ꯫ ꯃꯍꯥꯔꯥꯖꯅ ꯐꯩ ꯐꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯖ ꯆꯀ꯭ꯔꯕꯦꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯒꯤ ꯂꯩꯉꯣꯏ ꯁꯦꯛꯇꯥ ꯃꯊꯛꯇ ꯂꯩꯉꯣꯏꯇꯅ ꯇꯥꯔꯕ ꯃꯍꯥꯔꯥꯖ ꯔꯥꯕꯟꯒꯤ ꯂꯪꯀꯥ ꯀꯣꯅꯨꯡꯒ ꯆꯞ ꯃꯥꯟꯅꯕ ꯅꯣꯡꯄꯣꯛ ꯊꯣꯡ
ꯅꯣꯡꯆꯨꯞ ꯊꯣꯡ ꯑꯋꯥꯡ ꯊꯪꯕ ꯊꯣꯡ ꯈꯥ ꯃꯥꯏꯀꯩ ꯊꯣꯡ ꯁꯅꯊꯣꯡ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯃ ꯍꯥꯟꯅ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯎꯔꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯔꯥꯕꯟ ꯃꯍꯥꯔꯥꯖ ꯃꯍꯥꯔꯥꯅꯤ ꯃꯟꯗꯣꯗꯣꯔꯤ ꯉꯛꯄꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯔꯥꯖ ꯔꯥꯕꯟꯅ ꯃꯍꯥꯔꯥꯅꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯆꯀ꯭ꯔꯕꯦꯟꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯣꯂꯨꯛꯅ ꯔꯥꯕꯟ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯕꯨ ꯈꯨꯔꯨꯝꯖꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯍꯥꯔꯥꯖꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯆꯀ꯭ꯔꯕꯦꯟꯒꯤ ꯃꯒꯨꯟ ꯑꯃꯇꯪ ꯃꯍꯥꯔꯥꯖꯇ ꯎꯠꯆꯅꯤꯡꯗꯨꯅ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯃꯍꯥꯔꯥꯖꯇ ꯁꯠꯅꯥ ꯃꯤꯠꯌꯦꯡ ꯇꯥꯅꯅꯕ ꯊꯧꯔꯥꯡꯖꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯔꯥꯟꯕ ꯀꯌꯥ ꯉꯥꯛꯄꯤꯒꯅꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯍꯥꯔꯥꯖ ꯔꯥꯕꯟꯅ ꯅꯣꯛꯂꯗꯨꯅ ꯍꯧꯔꯣ ꯍꯧꯔꯣ ꯀꯔꯝꯕ ꯀꯨꯝꯍꯩꯅꯣ ꯁꯅꯥ ꯌꯥꯊꯪ ꯇꯥꯎꯊꯔꯛꯏ꯫ ꯆꯀ꯭ꯔꯕꯦꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯩꯉꯣꯏꯇꯅ ꯁꯥꯔꯕ ꯅꯣꯡꯄꯣꯛ ꯊꯪꯕ ꯊꯣꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯛꯏ, ꯃꯍꯥꯔꯥꯖ ꯆꯀ꯭ꯔꯕꯦꯟ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯧꯖꯤꯛꯃꯛ ꯔꯥꯕꯟ ꯃꯍꯥꯔꯥꯖꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯊꯣꯡꯖꯥꯎ ꯑꯁꯤ ꯉꯝꯅ ꯀꯥꯏꯔꯣ꯫ ꯈꯨꯗꯛꯇ ꯂꯩꯉꯣꯏꯅ ꯁꯥꯕ ꯅꯣꯡꯄꯣꯛ ꯊꯪꯕ ꯊꯣꯡꯖꯥꯎ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯑꯁꯦꯡꯕ ꯁꯅꯥ ꯂꯪꯀꯥꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯊꯣꯡꯖꯥꯎꯁꯨ ꯈꯨꯗꯛꯇ ꯅꯤꯡꯈꯥꯏꯔꯝꯃꯤ꯫ ꯅꯣꯡꯄꯣꯛ ꯊꯪꯕ ꯊꯣꯉꯥꯛꯄ ꯃꯅꯥꯏꯁꯤꯡꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯔꯥꯕꯟ ꯃꯟꯗꯣꯗꯣꯔꯤ ꯉꯛꯂꯝꯃꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯆꯀ꯭ꯔꯕꯦꯟ ꯃꯍꯥꯔꯥꯖꯀꯤ ꯃꯅꯥꯏ ꯑꯃꯅ ꯂꯩꯉꯣꯏꯅ ꯁꯥꯕ ꯈꯥ ꯊꯪꯕ ꯊꯣꯡꯖꯥꯎ ꯑꯗꯣꯝꯗ ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯔꯥꯖ ꯆꯀ꯭ꯔꯕꯦꯟ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯈꯥ ꯊꯪꯕ ꯔꯥꯕꯟ ꯃꯍꯥꯔꯥꯖꯀꯤ ꯊꯣꯡꯖꯥꯎ ꯀꯥꯏꯔꯣ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯁꯨ ꯈꯨꯗꯛꯇ ꯈ꯭ꯌꯥꯎ ꯃꯥꯡꯂꯝꯃꯤ꯫ ꯈꯨꯠꯂꯩ ꯊꯨꯅ ꯔꯥꯕꯟꯒꯤ ꯈꯥ ꯊꯪꯕ ꯊꯣꯡꯖꯥꯎ ꯉꯥꯛꯄꯁꯤꯡꯅ ꯆꯦꯜꯂꯛꯇꯨꯅ ꯑꯣꯏꯈ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯇꯝꯂꯔꯦ꯫ ꯔꯥꯕꯟ ꯃꯍꯥꯔꯥꯖꯅ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯇꯣꯛꯂꯣ ꯅꯈꯣꯏꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯟꯗꯣꯗꯣꯔꯤ ꯃꯍꯥꯔꯥꯅꯤꯅ ꯍꯪꯒꯠꯆꯩ, ꯃꯍꯥꯔꯥꯖ ꯄꯨꯝꯅꯃꯛ ꯂꯣꯏꯈꯤꯕꯅ ꯍꯥꯜꯂꯒꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯃꯤꯄꯣꯠ ꯅꯤꯄꯥꯜꯗꯪ ꯄꯤꯕꯤꯈꯤꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯗꯕ ꯀꯜꯍꯧꯁꯤ꯫ ꯔꯥꯕꯟ ꯃꯍꯥꯔꯥꯖ ꯃꯗꯨꯅ ꯐꯒꯗ꯭ꯔꯥ ꯃꯍꯥꯔꯥꯅꯤ ꯇꯞꯊꯔꯛꯏ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯍꯥꯔꯥꯖ ꯆꯀ꯭ꯔꯕꯦꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯄꯨꯝꯅꯃꯛ ꯔꯥꯕꯟꯅꯩꯅ ꯅꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯆꯀ꯭ꯔꯕꯦꯟ ꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯁꯅꯥ ꯂꯨꯄꯥ ꯂꯤꯛꯀꯣꯟ ꯈꯨꯖꯤꯡ ꯃꯤꯄꯣꯠ ꯅꯤꯄꯥꯜ ꯄꯤꯔꯒꯅꯤ, ꯅꯈꯣꯏ ꯄꯨꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯖ ꯔꯥꯕꯟ ꯅꯤꯡꯊꯧꯅ ꯂꯟꯒꯩ ꯄꯥꯅꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯇꯥꯎꯊꯔꯗꯨꯅ ꯍꯧꯖꯤꯛꯃꯛ ꯊꯧꯔꯥꯡ ꯇꯧꯅꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯔꯥꯖ ꯆꯀ꯭ꯔꯕꯦꯟ ꯅꯤꯡꯊꯧꯅ ꯔꯥꯕꯟ ꯃꯍꯥꯔꯥꯖꯀꯤ ꯄꯨꯀꯩ ꯂꯟꯒꯩꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯤꯄꯣꯠ ꯅꯤꯄꯥꯜ ꯈꯣꯝꯒꯠꯇꯨꯅ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤꯒꯤꯗꯃꯛ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯅꯥ ꯂꯨꯄꯥ ꯑꯆꯪꯕ ꯄꯨꯝꯕ ꯊꯣꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯦꯝꯍꯧꯕ ꯂꯟ ꯊꯨꯝ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯄꯨꯀꯩꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯅꯗꯤ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯖꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯁꯥꯅ ꯇꯥꯟꯖꯕ ꯃꯁꯥꯅ ꯍꯤꯡꯖꯅꯕ ꯍꯣꯠꯅꯈꯤꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯖ ꯆꯀ꯭ꯔꯕꯦꯟ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯒꯤ ꯃꯃꯤꯡ ꯃꯇꯤꯛ ꯃꯒꯨꯟ ꯁꯛꯅ ꯁꯣꯟꯅꯔꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫